Blue whale singna taibang miyoi budi chade adubu makoina siraba matungda taibang miyoi singdamakta khudong thiningai oiriba karigino Prithribi gi khwaidagi wangbasing Mount Everest ki mathakta yamlaba asiba mi singi hakchang tadunu leiriba karigino amasung Russia gi cosmonaut sing space da satpa matamda makoi gi masada pistol leina duna chaliba karigino asina singba interesting facts sing pudunu laksari channel asi matam chupada mayamda khitang do orbasu knowledge oigadra hina khanba video sing ngakta semna puthok sabani asigumlaba channel asibu mayamna su subscribe to ba kaubi gano ahan badalobi rasi blue whale haiba jiba asina taibang mi obabudi kedong da chade adubo masina siraba matungda ekhoi gi damakta khudong thingai oiriba karigino blue whale singna siraba matungda natural process oina makhoi gi masa manungda yoba bacteria singna decompose ki process ama oina masa manungi tissue sing breakdown to ba horagi masina maram oiraga asiba whale gi masa manungda yamlaba gas sing panba yarabda carbon dioxide ammonia amasung methane form tawi adubu hairiba yamlaba gas sing asi blue whale gi masagi skin gi layer asi asukimatik thabana mapanda amata thokiba ngamde manungda trap totuna lei masina maram oiraga siraba whale gi masa asi asumasum chawthorake manungda form toriba gas sing gi pressure asukimatik wangkhalakpana kaina thangda asiba whale gi masa du ahuba makhol amaga loinana yamna kanna pokhairake aduna karigumba khangdaduna manakta changduna natraga leptuna leruba miyoi masigi pokhairapagi pressure sina panduna yamna thina asoyangam thoganba phawba yai maram asina ahingba blue whale dagidi asiba blue whale na taibang miyoi singi damakta di hena khudong thiningai oi aduna karigumba samudra mapanda natraga samudra mayaida blue whale sing siduna mabuk kangkhatuna tauduna leramba thengnaragadi madugi manakta changlunu haina su hainai mayamge mitkup amakaktang lojage Karigumba somge mobile phone da kanagumba amagi incoming call lakpa matamda misagadugi mobile number galuina na mobile number tugi hek mamangda +91 haina yoba mayamna su thengbiramgani masi India gi country code ni adubu karigumba matamda mayamna masi nongmada khanjiluba tawbra India ki international telephonic country code asi +91 oiriba karigino masi ate atopa number oibadi yadabra masi Switzerland leiba ITU haibadi International Telecommunication Union na India da piba country code ni masigi union asigi matung inna Prithribi da leiriba lebak mayam sing asi zone mapan thokna khaidoki aduga ikhoi gi India su mapan suba zone asi da lei masigi mapan suba zone asi da su punna lebak nimphu leiri makhoi gi su tongan ba code loina lei khudam oina Pakistan gina +92 Afghanistan gina +93 aduga Sri Lanka gina +94 asumna India gi su +91 haina leiribani Fact number 3 da Prithribi da khwaidagi wangbasing asi Mount Everest ni adubu mayam khangbibra Mount Everest asi Prithribi da khwaidagi wangba graveyard habdi mangpham amasuni maramdi masida mi asiba chani hena tatuna leiri mayam su wafam asi tabda thajaramdabasu yai adubu masi asengmani malemda khwaidagi wangbaching Everest ka bahibasi khwaidagi challenging oiba amasung kiningai oiba thabak amani masida chahi chupada temperature -19 dagina -30 degree fob leiriba masida nonglei nongsit amasung ngam khraba ungak tangai belambi asida chingkaba miyoi sing khudong thiba kaya mayoknaba yawdabasu natte amaromdana Mount Everest ki 8000 meter dagi hena wangkiba jaga asibu dead zone hairga su khangnai masida chingkaba miyoi sing khudong thiba kaya thoktuna thawai mangba yawdabasu natte aduna asumna khudong thiba thokdok sing asida leikidraba miyoi singi body adu hujikchu Mount Everest ta taduna leiri karigumba somna Mount Everest asi kaba yawbiba targadi asiba hakchang sing asi mafam singda uba phangani su hairi aduga asiba hakchang kharadi mayamgi chathok chasinda lambi khangnaba navigation gi maong decision nei hairi adubu hangba yabo hangdi Mount Everest ta taduna leiriba asiba hakchang sing asi hujik phawba kari maram gi damakta lokthoktribano supna tangi mi masamak Mount Everest ta karga amukumlakba haibasi phawbada yamna aruba thabak amani aduna karigumba Mount Everest ki mathaktagi asiba mi puthaduna kumlakba haibasi maduna hena khudong thiba thokningai oiba yai aduga amaromdana masi putharakpa haibasi asuki matik expensive oigani maram asina Mount Everest ta leiriba dead body sing asi lokthokdaba makai mafam aduda adum lehelibani fact number 4 da mayamna pyramid haiba wahi asi taba matamda Egypt haiba wahi asi su matam chupada ayamana loina duna lei aduba mayam khangbibra Prithribi da pyramid khwaidagi yamna leiba lebak asi Egypt natte masi Sudan hariba lebak asini Egypt hariba lebak asidana pyramid 119 lei aduga Sudan hariba lebak asidana masidagi su saruk ani hena lei Sudan hariba lebak asida punna chaurakna pyramid chaniga yankhai manga muklai masida sunatana Prithribi da khwaidagi chawba pyramid ase Egypt ki Great Pyramid of Giza hebasinatte malemda khwaidagi chawba pyramid ase Mexico da lei masigi mamingna Cholula kawi masina Great Pyramid of Giza dagi saruk mari hena chawba heli
Fact number 5 ta mayam maraktasu soidna khangba yawbiramgani haina khalli lan gi aeroplane sing paiba fighter aircraft ki pilot sing makhoi yeknabagi territory da lan changba matamda karigumba khudongthiba thodok thokpa tarabasu masana masabu ngakthokjanaba makhoi da handgun pistol gumba ama adum loinei aduba mayam khangbibra Russia gi cosmonaut sing matam amada makhoi ni space da chatpa matamda makhoi gi masada handgun pistol gumba ama adum loina duna chatle masi gi maram asi karigino haiba sini masi space da alien gumba thengnaba matamda mayoknana bagi damaktara wafa masi mayam ni ihan hana tapa matamda di kitang ngakpa pokani cosmonaut sing na space da chatpa matamda makhoi gi masada handgun nongmai loina duna chatli bagi maram asi makhoi masana masabu jungle gi sa kai singdagi ngakthokjana bagi damaktani mayamna su soidna khalamgani madudi cosmonaut haiba sidi space da chatpani makoina matau karamna jungle gi sa kai singa thengnagadori bano thodok asimak March ki date 18 1965 ta Russian cosmonaut Leonov koba amana makoina tongduna chatliba spacecraft SN2 koba dugi mapanda miyobagi itihas ki ihan hanba space walk tawruraga makhoi gi spacecraft tu da amuk halaktuna changge tawba matamda ma ki space suit ta khudongcha da bakhara mayoknaki madumakna khudongthiba thodok makti thokide adubo maduna maram oiraga mahakna mahaki spacecraft ta hanjilakpa matamda minute nipan thengthaki spacecraft adu madugi matungda prithvi da halakadaba oirami ngasai gi minute nipan thengthakiba aduna maram oiraga spacecraft aduna prithvi da changlaktuna hana landing tawnabagi damakta plan tawduna leiriba mafam aduda landing tawba ngamkhide madugi mahutta makhoi spacecraft ki capsule aduna makhoi gi landing tawgadaba mafam adudagi miles kaya hentoklaga Siberia gi jungle amada makhoi gi capsule du tasinki hairiba jungle asi chaom amasung lamhui yamna leiba mafamni maduda cosmonaut singna makhoi bu rescue tawba laktriba phawba makhoi gi survival kit ta yawba handgun sizinatuna masana masabu ngakthok chakhi masigi matungdagi 2006 phawbada space da chatpa cosmonaut sing makhoi gi masada handgun amamam loina loina khi video siba nungai biwa taragadi like share amasung comment to biu aduga makha taba hena interesting oriba facts sing idamakta amazing fact manipur youtube channel subscribe to basu ko bigano